Assalamualaikum warahmatullahi wabarakatuh. Taibong mapum hak na miyo bapu tayong banba sida tabirak pada. Tongan ba saksu haibati saksu tongan hanba kakta natana ay koida cheli ba gunsing asisu tongan na sinabirai. Adobo miyo bigi maphamda mi amaga gi gunsing asida thoidok pa pongay nagi loina jarak pa thoidok pa gun khara yamdrabata manga mukti loina rei haina khang ay sing na panay. Hairi ba pongay loina jarak pa gun asibu talent haina khangdari. Ay basingi mapamda masi pratibha haina khangdari. Hairi ba talent sing ase ay khoina kariyumba khangtok labati. Aduga mahaki punsida hairi ba talent sing adugi lamduta habde profession ga magi passion siga amato oikhrabadi mai pakpagi lambita yamna yana sangsili haibase lamba sida tijanum janba akhang ai singi monni. Taseng namak malem masida lam amamam da pau kripa fannan kalakar artist sing ase masung achoba mioi pok sing ase masagi matik magun ulam liba sing ase makhoi gi profession amasung makhoi gi passion ase amata oikhiba ngaptani mai pak khibagi lambi asida makhoina pajing phiran thekhiba ase passion amasung mahoi gi profession asi amata oibaga loina na makoina time management phajana tawkhiba matambu phajana sinakhiba matam amata thabak kayamuk tawkhiba amaso bapa mama haibidi apokpa apokpi mathak khanba sing oja guru mentor sing sayek guru punamak asigi dua phangkhiba ngaktani haibasi akhang aisingi haibidi ekweni itihas amsung aphawba mai pakhraba singi punchi wari pa badagi naina badagi khangbangamai aduga ngasi malem asida skill development gi kanna yahu horiba matam asida lamdam asida su skill development gi wakalon yamna lakiba matam asida aikhoina skill asi karino amasung talent haibasine karino haiba khangbagi tagai phadaba matam ama lakle aikhoida lakliba mapu mahakna pibi rekliba talent sing asibo khangdokpa thidokpa search talent natraga han talent ase Chakot kira balai pak sing dati yamna haibati yamna matam kayamuk ki mamang dagi lam masida kumang chawsin kare amasong makoina talba singbu satra singbu thi humba singbu mana loina jerkliba talent sing adugi mai kaida lamjing duna mai pak pagi panjeng phiran thelan kare aduna ai khoina haidi ba talent sing ase skill da hai singbada karam on thokadage haiba Skin development program kaya malem gi mafam kaya mukta yangang launa tongdari adu ai khoi gi marak tadi ai khoi gi talent singa suma sak khangjin na ba hona da ba taymusung talent singa si skill da hai sing mad ong thok na ba gi pambai su thi da ba adu guma mawang ama uba phangli tasengna masigi develop tawba haibadi chakhat hanabagi lambi asida isagi itik igunbo chakhat hanabagi lambi asida khwaidagi chawba thong amadi aikhoina taba haiba asini haibadi listening asini adu taba haibagi skill haibadi listening skill ase yamna tangai phadaba achangba pot amani amasong thong amani aikhoi miubase taba haibagi tabagi hainabi wali aduka ngangba amasong tahanbagi hainabi yamna wangi toigumsong aikhoina trainer amagi akhang aihamagi guru amagi ustad amagi oza amagi ithakhanba amagi mafamda changjaraba amasung mahaki mafamdagi thaujangi masak oirabagi alosing ase tansinge hairagadi tasengna tabagi adab tabagi skill manner ase aikhoida leitaba tamsindaba amsung tansindaba sumya hek yadaba mani hairiba manner ase natraga skill ase chawrakna makhan mathen leikre adubu chawrakna manga taruk aikhoina khangatuna naina bayai ahan bata make eye contact habiti ngangliba wafam thambiriba tambiriba takpiriba ustad trainer adugi mamit ta yengba masina aikhoida kanabadi aikhoina pay attention ngamai puning changba ngamai puning changba sina aikhoina focus habiti aikoi pokning ase chapchana lupsan basu ngamlai amana ngangbiri ba wa thambiri ba mahaki body language ase larikumna paba ngamlai
amasung phongdok pirakliba wafam aduga loinana mahakki body da pirakliba ishara sign sing ado aikoi kannaba wehli pay attention gi matang dana pay attention asida aikoina focus tawba ngamlagadi aikoi gi brain haibadi tariba punama ase khangnanabagi thampham oiriba ahanba thong ase consciousness haibadi supnagi chama da tara khaksi naba mafam ase masida yaurakliba gyan losing asi aikoine store tawduna store tawpham haibadi subconsciousness oi thangba 90% pibiriba mapu mahangna pibiriba subconsciousness ase asida yohalaknaba amasung masida store tawnanabagi tamakta aikoina focus se mapung phana tawnabagi tangai phadaba lei focus haibadi exui tawajju pungning lupsanba masi yamna tangai phadaba lei masi ngamnabagi tamakta aikoina eye contact next ta mathangda pay attention asi tangai phadaba lei focus ki tamakta madugi matungda thamlaiba wafam ase masida aikoina question tawbagi matangda madu supnagi question tawba habiti supnagi question tawba khak natte karigum wafam mama aigi chamamnaba ma leiraba natraga trainer aduna ustad aduna oja aduna thamlakleba wafam maduda kharatanga santokna hairagadi aikoida kanagadaba leiraba madu oirabagadi wafam do mafam matam chana habiti madu santokna hainanabagi damakta request tawgadabani clarification ge habiti santokna hainabagi amasung santokna hairaga aikoina khangnabagi tangai phadabase soidana mak lai masi aikoge trainer natraga oja mahaki mafamda notice tawdrabasu khangdrabasu natraga phawdrabasu aikoina madugo request tawduna clarification gi kudong chaba lawgadabani clarification tawbiyu haiba question asi thamgadabani aduta natana karigumba awatpa natraga chamamnaba natraga wafam asi laglabadi hena gyan tani haiba pot wahang leirabadi madusu question tawgadabani tayumsong khanthaba amasung masida section ningai oiba amadi aikoge trainer na ozana teacher na karigumba thamlaibo wafam adu flow naina thamlakpa oiraba aduga wafam mama loisindriba oiraba maduna interfere oigedaba questioning interfere oigedaba marak thatpa oigedaba wafam sing aikoina kaidongoi da tawroidabani aduga wafam amana aikoina focus tawba asida haibadi wa thambirakliba ustad sida teacher sida trainer sida disturb oigedaba pot amadi aikoina puning changna tari haiba se uttaba amasung uhandaba asisu amani aikoi masen amaga murum tawnaraba wari sanaraba natraga amada puning changnaraba aduga maithong haidoklaba ming haidoklaba natraga aikoina pairiba kolom natra pencil aduna table da pop up thaduna leiraba natraga notebook natraga larika tu kangduna leiraba natraga aikoina khong amabu gi mathakta thangkalaga nomduna leiraba haibiti aikoigi focus natraga aikoigi puning changbasa haidok han bagi machak ama hek aikoigi isada leirabadi ngang biriba wa thambiriba mahaki mafam dasu achauba disturb ama oi adu tanatana igi thangnaba sing adu dasu oi maram asina tabagi khwaidagi phaba pambai amadi motivate tauba asini aina aigi akoibada puning changna tari ko haina utpangamba amasung twa thambiriba magi mafam dasu puning changna tari ko haina khalanba ngamba asina wa thambiriba mangondasu motivate tawi puning thaugatli amasung mahakna wa thambata mapung phana machang oiba gyalok singa loinana aikoida yohlakpa ngamgani amasung tariba singda su puning changna tanabagi pam habiti mateng ama oigani diga maram asina wa listening skill asida motivate listening asi yamna tangai fataba amani motivate listening asina reflect feeling asilakani aikogi feelings singase reflect tawrakani hairiba reflect feeling asina taseng namak akoibada santorakani amsung ngangbiriba mangonda su achauba effect ama lakani amsung wa thambi pata yamna chawba mateng ama oigani